Kuki Militancy su agreement renew tawbaki thaba governor na reject tawgadabane Maitai Alliance state asida hauzik thokliba irang asina loisinanaba Imphal da pangthokriba road to peace ki mifamda saruk yaba laklamkiba tadouri society Assam ge chairman Nekha Zomhabu Kuki Militancy na faraga tamthina hatkibagi tawdok adu Maitai Alliance na kanma moongda condemn tawraduna Kuki Militancy ga makhatana su agreement renew tawbagi wafam Manipur governor na reject tawgadabane haina dabi tawkre lubas Thadorakpa cherol amana hyriba Imphal da Maitai amasung Thadau community ani ki marakta pangthokiba itihasik oiraba road to peace ki meeting asida thauna phana saruk yakhiba adugidamakta Kuki Militancy aduna mahakpo cold blood ta hatkibane Zomhau asi mahaki community ki identity justice amasung peace khakta gi dadatana Assam Manipur amasung North East India ki community ki dama Kuding makta leplam kiba ikai kumnaningai oiraba intellectual amasung community leader amane Zomhau bo hatlam kiba thawdo asi mahaki punsibu attack tawbata natana peace dialogue amasung Manipur yauna North East state singda nungsi sana na laiminabagi wakolon adu attack tawbane hauji asi Bharat Sarkar na Kuki militant group singa nauna su agreement sign tawnaba negotiation chathariba matamne sugi maru oiba purpose te hingsa hanthanba amasung santi puraknabane adubo hairiba wakolon asigi mayokta KNO amasung UPF ki cadre na sugi ground rule violent tawduna state asida irang thokhanabagi thodok sing chathare mamangi elected Manipur government aduna su mamang sahi lisingani kun mari ki February da loikraba su agreement adu su group sing na hingsa gi thawong kya sathabana maram oiraga agreement adu renew tawdanaba recommend tawraklami Maram aduna popular state government yaudana hauzik lairiba PR government asina phongna community leader target tawriba group sing asiga amuk hana su agreement sign tawngana natraga renew tawba haibase unconstitutional oibatanatana morally pumla lalaba amane maram aduna Maitai Alliance ke makedagi KNO amasung UPF ka makhatana su agreement renew tawbagi thabak sing reject tawnaba Manipur governor da taksile Zomhau hatpada senariba miyoi sing athuba matamda phagadabane Militant sing na asigumba hingsagi thodok sing asi amuk hanna chathaba ngamdanaba makhoibu phatna rule of law asi restore tawgadabane state asida community khudimaki constitutional amasung democratic rights safeguard tawgadabane thadau ichin inau sing maru oina Imphal da August Tarukta pangthokhiba meeting aduda saruk yakhiba sing safety amasung security pigadabani leikidraba Zomhau gi hakchang adu aroiba mathong mangamgi damak Imphal da purakadabani haina demand tawri haire PUCL Thadorakiba report adu Kuki Liberation Army lekholun na mapungpana sagalakle Manipur da thoklibai rang asigi matangda People's Union for Civil Liberties PUCL na Thadorakiba report adu Kuki Liberation Army lekholun KLAL nasu sagali hamade report asina piriba recommendation sing adu lamdam asigi khunairon semitlon amade legaklon gi oiba asumba wild ama tawguna tangdu laitaba phibam ama purakna ba honabada yamna maktangai fade haina Kuki lal harup asina Thadorakpa Cherol amana phongdorakle Cherol asina makhata na hai Manipur gi Chief Minister oiramba nongthomam biren gini haiba audio tape adu da yauriba khonjel adu mahaki khonjen ga sada marputara humdoi manai haina puthurakhiba aduna lamdam asida thokliba irang asida en biren bu chenai haibagi khudam changdamne maram aduna hairiba case asi kumna thigatlaba matungda karigumba nongthomam biren tasengna mara leiba misak ama oiramba thoklabadi irang asigi teksak punamak asi mahakna pugodabani hairi Cherol asina hai KLAL na maru oina taliba separate administration ki demand asi karigumba naga framework agreement ki matangda aroibo oina warep na dringai mamangda thabakta onthok pirakpa taragade matam kuirabagi mamangdagi Kukizo community na tandon lakhiba ipa ipugi lam amadi traditional rights sing adu masak khangba ngambada natana lamdam asida amuk hena tangdu laitaba purakna bo nabagi param ama yar pangamgani maduna taba taragadi irang asina maram oiraga miyamna mayok nariba awaba sing asi makhatana asum lakhigani haire Prime Minister Manipur da lakkani haibagi security cheksin thourang gi thabak lokhatpa hokre Prime Minister Narendra Modi mathang tha September 12 phawgi manungda Manipur da lakkani haina ngangnariba asigi mari leinana security ga kanba cheksin thourang gi thabak sing lokhatpa hokre pawasina phangbagi matungina de Imphal gi nitai pa chuthek na airport phawgi manungda lambi gi nag yeta leiriba awang ba building singi mapu kanano haina khangdokpaga loinana hairiba building asida security thamduna ngak sen nabagi bak paikhatnaba thourang toba hokre pawasina hai
Masidasu natana hyriba lambi paring asigi nageta nungleingoi amadi atei polamsing paisunduna thambasing tawgunaba tabak lakhotpa haukrei. Masida natana Manipur Police Department ke makhada lairiba police personnel sing suti lawbagi athingbasu thamkrei. Loinana pizam serpa security kangbo sing Imphal airport tagi nijai pa to take phawba lambi paring asida deploy tawguna cheksin thourang ki tabak lakhotpa haukre haire. Amaromda Prime Minister na Manipur da lakkani haina launariba asigi matung ina Churasampur district ki Peace Ground da ngarangdagi hauna masing yamlaba nupa nupi sing tholaktuna sit chengbagi thabak chathakre. Loinana Churasampur district ki Peace Ground da amadi akoiba mafam kayada su security ki akanba section thourang lakhotpa haukre. Pau asina hairibade Prime Minister na Manipur da lakpa matamda Churasampur da sujatkani masigi matung tabada Imphal da thungani. Loinana Prime Minister ki khongsat asi nomugi oiba khongsat oigani haire. BJP na lengak pairingaida tha taruk khudingi singadaba panchayat ki nominee adu sindana tawningbata tawduna panchayat election pangthoktuna leirakibani S Rajan. Manipur da BJP lengak leiringai matamda constitution na piriba ek kaya violent tawduna panchayat election tawduna nominee hapchinduna thamlamba adu haujikti court ki yathang amana panchayat election tha taruk ki manungda tawgadabani haina pirakpa asina nauna aphaba mihu sing khanduna gram panchayat ki mihu sing khanduna gram panchayat ki thabak sing khumang chawsinba ngamlagani haina lamsang SC ge MLA Chorokhaibam Rajena phongdokre. Wafam asi village authority committee luker BACL na sinduna village number 75 luker gi akoiba mafam singda utara thabagi thoram amaga mari lena na phongdorakibane. MLA na makhata na hai Manipur da BJP na lengak pairingai matamda constitution gi ek kaya violent tawguna gram panchayat ki makhlgi karak khaba elected members singi matam loikraba sahi ani fazilaglaba phawbada election matam sana pangthokpagi mahuta nominee haptuna thomlakhibani adubu tha taru khudingi singadaba nominee adusu sindana tawningbata tawguna lakhibani haike. Mahakna makhata na hai handakta inaw nawna Manipur High Court na tha taru phawbugi manungda panchayat ki anouba nominee khanba amade tha taru ki manungda panchayat ki election pakthokna bakhangal lakhiba asina gram panchayat ki oiba thabak thoram sing kya pakhat pangamlagani nawna khangadoriba nominee sing miyamna yaba puna saminaba yaba miyoi khanduna khungang singbu chakhatnaba honaminase. Malemgi oina aing asagi khal kaitharakliba asidagi kananaba amade lamdam asigi mahogsagi khal kaihandanaba utjara thabagi khongthang asi paikhalakpani. Loinana tungi mirol singi yaifanaba mangasigi mirol na honase. Sports samad education sector singda hena chakhananaba honaba tangai fade haike. Manipur da athubada miyamgi lengak laklagani thajabalai MP Sana Jauba Irang mayok nariba state asida hogsumaki oina Prime Minister Narendra Modi lakkani natraga lakloi haibagi sabsaba official oiba pau amata leitri haina Rajya Sabha gi MP Lesemba Sana Jaubana ngasi Palace compound da leiba Bal Vidya Manri da pangthokpa khel mahosabha saruk yaba lakhiba thoram amaga mari leina phongdokre. MP asina makhata na phongdokhibada state asina irang mayok nakiba sahi ani tha khara helaklaba matam asida local media sing amasung national media sing da Prime Minister mathang tha September da state asida lakkani haibagi pau phongnabadi ure adubu hojik phawbagi oina de Prime Minister office tagi official oina Prime Minister lakpa natraga laktabagi matangda karigumba amatta khangalakpa leite. State asida Union Minister of State for Home lakkani haina hairamlaga cancel tawkhibadu gi matangda su karigumba amatta khangalakpa leitre adubu athuba matamda leiriba irang asi mapung phana loisinhanduna miyamgi apamba matungina athuba matamda popular government ama lakkani haibagi thajabalai adubu karamba matamda hyriba government adu lingadawribano haibadudi mahaki maikaidagi hojik phawbagi oina sabsana khangba leitri haina phongdoke. Indo-Myanmar border pillar number 86 mayadagi PLA gi cadre mari phare security force na haukiba tangkon mapanda Tengnopol district ki Indo-Myanmar border pillar number 86 mayadagi PLA gi cadre mari phare haire pawasina makhata na hairibana Faraba Singadudi Imphal East Tagi Sabungbam Nanau Samaitai District Asimakta Dagi Waikom Thoiba Thobal Dagi Ningthozam Thoiba Amasung Imphal West Tagi Texam Nanau Kawi Hairi August Kuntradana Imphal West Ki Sangai Pro FCI Crossing Dagi Sorepagi Maistam Avi Elias Komba Kauba Miyoi Amafare Mangondagi two-wheeler gari ama amasung Aadhaar card ama recover Taure Nubida Simaktada Combined Force na Imphal East District ke Manung Chanba Kongba Maru Hill Range ta Chatakiba Operation Amada DBBL Galmare Pistol Ahom Pump Action Gun ane Hand Grenade ane
communication set yauna tongan tongan ba makhlgi nongmai maru sing recover tokre numida simakta da Imphal West ke ngairangbam amasong nongga kaireng khul ani gi phaunariba IBR road tagi SLR ama insas rifle ama modified 303 rifle ama pistol ama night vision equipment yauna atei polam kya phagat pangam khre haire Mahairoi singna yariba makai lamchat sajat ahal laman thaksi khasi khangna matam leiba kibikta ngangna chasi masina na khoi gi tunggi punsida chauna mai pakpa oigani amade yariba makai mayai ka basinjak tagi lapna leiduna matam manghandana mahima singe lamda thawai yauna honaduna tunggi aphaba yumbi ama oina ba honaga dabani haike thourang mari lenena kairau AC ge MLA Laurembam Ramesona hai akru kona lamdam asom gi leidiba lambi asibo aphaba matam ga chunaba aphaba lambi ama ohenna ba akan ba khongtang Zangsilakpadagi ngasidi afaba lambi ama oire masi akrukogi athokpaga loinana makhoina honakiba adugi mahainani mahairoi singna yariba makai lamsa saja thaksi khasi amadi ahal laman masakhangna chase speaker shaitabrata all kongbar road united clubs organization akrukona sinduna club asida koliba islamic constituency mari da leidiba mithoi mihelaba mahairoi sing amadi education institution sing gi oiba facilitation gi thoram ama kongba khetri lekagi community hall number 2 da pangtokre thoram maduda Manipur legislative assembly gi speaker thoksam Saitabata, Kairao AC gi MLA Laurembam Ramesor, Ketrigao AC gi MLA Segnorul Hassan, Thongzu AC gi MLA Thongam Biswazid, Advisor Akruko Ketrimum Sanahal Amadi Mahairoi Kyana Sarugya K, Thoramadu the Speaker Thoksam Saitabata Nafungdokivada. Khakta Zantana Akruko gi Koliba Kendra Mari Asigi. Development ka mari lainaba thabak thoram kaya amasu pakhali haike magna makhatana hai development ka mari lainana aikoi local Contractor da thabak sinabagi mahot mapan gi company da sinabagi sanabi ama lairiba asi tokna mapan da chatkhigadaba achoba senpham adu aikoi gi iramdam gi miyoi singda khudong chaba pibagi hainabi thamse masina aikoi gi senmi singi senmitlon da khara da oirabasu mateng pangma ngamgani haike